Kurmzari, Ming Tabribus Mutaram Okchari, Masimaru Pauda. Kwakta no make up Nabani Habatodota, URF Ki Home Secretary Amazon Finance Secretary Siri, Dimapur the Bomb Pokavda Maite Majamasu Sole. Atuba Matamda Manipur Malam Gi Tourism Gi Map Type Yawbangam Lagani Habit Hazava, Chief Secretary PC Lampungana Fundoli Amadi. Draw Kwakatel na M Kabambu Panjal ani Amada Maitiba Piduna CC Miti quarter final Jankre. Mapong Pau Pizari. Moirang Police Station Gi Manung Chanba Kwakta Sabal Lekaida Nomi Kapna Bani Habatodota URF Ki Finance Secretary Amasung Home Secretary Siri. Lekidaba ani Adudi Puyam Biren Mete alias Ruhini Chahini Fuganipan Apopa Lekidaba P Indu Kurai Chingamam Lekai Amasung Home Secretary Takilamam Tiken alias Lankomba Chahinifu Apopa Angahal Samusang Maning Lekai Dagani. Police Tagi Fangwa Pauda Taudosi Ngase Yupung Taramatoga Minute Yang Kairum Chapamatamda Tokibani Imphal West Police Commando Amasung Bisnupur Police Commando Gi Kangbu Amana Kulai Paiba Khara Lady Haina Akang Naba Pau Ama Fangbadagi Ngasi Kwakta Sabal Lekai Dati Bumugi Tabak Jatavada Thambal Mani Koba Kwakta Kuno Ward number Nipan Daleba Mue Amagi Yumdagi Numai Kaptorake Commando Kanguna Handuna Numai Kapada Makoi Ani Lekidabani Haidi Makoi Ani Dagi 9mm pistol Ani Chinese hand grenade Ama Fangle Taudo Topam da Police na Paksana Tibu Humbagi Tabak Jatakre Tungda Paumisingda Bisnupurgi SP Herojina Lekidaba Anima Kuyatong Amasung ABC Godownda Bomb Pokai Hanbada Jenaba Muini Makhatana Tigatpagi Tabak Jatari Haiki Lalhiba Gi URF Group Asigi Home Secretary Orba Ruini Elias Beren Poi Kurai Singangum Lekai Degini Aduga Topa Mana Tiken Elias Lan Komba Samusang Koi Naurem Thong Manak Tagini Makoyani Galoina Atekra Lotuna Lady have a poem from Badagi Koi Sangsalaga Harveyum Madu Cordon Taurakathami Harveyum campus the Sang Matamda Tanghangdana Ma Yum do the Leramba Koi Uzi Group Ni Hana Kanba Campus in the Nomi Kathore Aduga Encounter Ama Toy Encounter to Lora Matunda Hariba Mapamadu Akwana Yam Pazana Sarstawi Sarstawa Matamsuda Koi Ashiba Body Enika Pangi Body Emana Toilet Manung Deleramani Aduga Atopa Body Emana Yum Manung Deleramani Siriba Uzi Si Kogi Infalda Haukiba December Tang Taramanga Amasung December Tang Kunmathoida Sawa Pokai and Kiba Bomb Blast on Kiba Lona na Nan Manipuri Sing Hat Kiba Adu Senaba URF Lalhiba Group Ki Kader Singh Ngarang Bidang Puma Panom Taba Matamda Dimapurgi Blue Hill Station Manakta Saktileba ID Mapokai Maite Majama Sole Solabam Yu Adudi Longjum Oji Chahi Kuntra Apopa Joy Kumar Maite Lamnai Police Station Gimanung Chanba Sabunko Makalekai Dagini Mahaki Mamai Amadi Makuyet Ki Mapam Singh the Sopadagi Dimapur District Hospital the Pukatuna Lakanaki Pokaiba Aduna Waiting Seki Matak Tangba Saru Amangata Toki Police Natiba Humbagi Tabak Chatavada Atopa ID Ani Amasu Mapamadu Dagi Fangle Taudodu Hobus in the Fundokibada Mu Ani Angoba Marutiga 800 MN014462 the Laki Ojina Gari Adutagi Hekum Tabaga Bomadu Pokairaki Maka Luina Kiba Mu Aduna Mapamadu the Gichen Ki Tungda Police Ki Bomb Disposal Squad Lautuna Tizimbada Car Adutagi Jeng Marakta Lotuna Purapa ID Ani Funky Bani Hari Fangliba Bomb Ani Aduda Nablamba Cheda Janari Kunmanga Ayupung Tara Amasung Atopa Mana Janari Kuntaruki Ayupung Tereta Pokai Hanana Bagi Matam Tarami Hari Athuba Matamda Manipur Malam Gi Tourism Gi Map Ta Yawbangam Lagani Hana Chief Secretary PC Langkungana Thazava Fundorli Wafam Singasi All Secretary Taleba Mahake Office Semberda Manipur Biodiversity Board na Putopa Calendar Formagi Thromda Mahana Fundokibani Man Makata na Fundokibada Manipur Asi Athuba Matamda Tourism Sport Mayam Lehenduna Malam Gi Tourism Gi Map Ta Yawbangam Lagani Athubada Lamdamasida Cable Car Uba Fanglagani Sendra Kaina Amadi Kugana Jingba Fazarba Mafam Sing Nintina Semga Tourist Singbu Puning Jinsin Bangam Lagani Masigi Matakta State Asida Atubada Tourist Academy Ama Hangbagalwina Tourist Sports Sing Private Season Aduna Ningtina maintain Taunaba Torang Pakat Pahore Haiki Manipur will be in the map of tourism, global tourism very soon. We are having a lot of this tourism scheme on hand.
Like for example, mega tourism program in Sendra, like what they call this cable car in Sendra from Saubalok to Sendra, something. And we'll be having academy for tourism. And at the same time, we are having many tourism homes in different places, Kuga, Waitho, Kaina, More, here and there. This also will be leased out to the interested person for running them. Paumisi na hangkiba state government ki mingchat purungai oiba kari thabak paikhat khibage haba wahangi paukumda chief secretary na haukiba chahi ama makhaironggi mamangdagi lebaki oiba singthaningai oiba thabak thorom kaya government asina paikhakhre jiribamdagi tupul yoba railway project peningai oiba moongda khumang chauksina thabak chathari project asi chada humbuta loisimagi changda leire tupuldagi imphal yoba railway project sangdoknaba survey loire miyamna loisinba ngamnaroi hainariba sanjanthong sabagi thabak ningthina chathari Laliba April Tafawi Manunda Loisinduna Sangagani Habagi Tazabalay, Tongasi Sabagi Machasing Loina Lady, Hose Waliba Hababu, France Dagi Purakadaba, Hunger Kaktama Ngaire, Hunger Purapada, Karigi, Asuyam Namatam Queen, Changlibero Haina, Paumis na Hankibada, Chief Secretary na Wafamasi, Import Export Kamari Lenavana Matam Queen, Chambu Oigani Haina, Nakoina Fundoki, Border Fencing Gimatanga Hankibu Wahangi Paukumdi, Chief Secretary na Wafamasi, Yamna Sensitive Web Isuni, Isuasi, External Affairs Ki Thak Taleba Maramna, Toidopo Mot Piningai Late Haiki. Railway project is making a lot of progress. Now I can show you this in the power presentation also, but there is no time. So I monitor it also. Sometimes this chief engineer and official came to me and briefed me on the progress of railway project construction. Now from Jiribam to Tupul, more than the 70% work has been completed. That is around 111 kilometers. From Tupul to Imphal, survey has been completed, and the target date of completion, the entire railway is 2016 March. Manipur da wathok oiraba Tombisana High School oiraba mafamdagi miyobagi sarusang Nepal fangkibagi matangda paumisna hangkiba mahak masagi oiba mot ki matangda PC lamkunga na makata na mafamasi imisma chamapan supna manga amadi imisma chamapan kun aduaida kabuising kharakhundaram ki habagi record lay fangliba sarusing adu kabuisingi mi siraga fumbagi chanabi leibana makoigi oiramba yabagi thazabalay adumapu wafamasi chapsana habangamde hauzi makata na lebak tawbagi thabak chathari hainasu So government has decided to hand it over to CBI. We have all written to Department of Personnel. The authority of giving this sanction for engaging CBI is Department of Personnel, not Home Ministry. Because CBI has been set up under the Delhi Special Police Establishment Act 1947. RAW is under Cabinet, CBI is under DOPT. If any further recovery of skeleton is found, it will be preserved. But till now, no further recovery is made. I have no idea at all, but information we have was that way back in 1905 or 1920 something, there's a locality of Kabui. Kabui people are living there, who used to bury their dead within their own compound. This is what we have been told. Whether it is correct or not, I don't know. This is one elderly, very old person of Kabui told the police people that this is the locality of Kabui people. Manipur Press Club Ninka Kibagi Nifu Suba Foundation Day Ngasi Manipur Press Club Tapantokre Tharomasida Manipur Legislative Assembly Gi Speaker T.S. Lokeshwar Works Minister Dr. K.S. Ratan Kumar Amjugi President Wakemsa Siamjai Susarya K Manipur Press Club Hodokiba Ahalaman Singh Amadi Handak Guwahati da Pangtokiba Northeast Journalist Sports Meeta Medal Lawrakraba Paumi Singh Khudopo Piduna Ikai Khumnaba Utke Works Minister Dr. K.S. Ratan Kumar na Media Gi Lamda Leriba Singna Hena Professional Oina Lamdam Asigi Journalist Singhi Thak Hena Wakarana Bahonasi Sarkar Amasung Mahaki Department Ki Maikaidagi Manipur Press Club po Awang Bathak ta Pukhatminanaba Honasi Haiki Amjugi President Wakemcha Siamjai na Housing Union Gi Makada Register Tauraba Paumi Jamaga Marifutare Lay Amasung Jamaga Contra Henbana Register Taunanabagidamag Form Pisanduna Lady Lamdamasigi Anakpa Masung Arapada Ladyba Media Farm Sing Union Gi Makada Puna Tabak Toduna Hena Mapangal Kalhanaba Honari Paumi Singi Yafat
thaurangi damak press academy amasung press housing complex athuba matamda sanaba honari ahal oiraba paumi singi one time pension scheme pakat pahore chief minister na luchingba sarkar gi maikaidagi henam yeng changbiduna paumi sing maning tamna mathau tawba ngamna na bahona bina bapungning chingsingki chief guest okiba speaker ts location na lamdam asigi damak media na lawriba thaudang asi yamna chawi media na miyamda paudambada pau aduna lana chatkiba yaba amasung maduna kanaba pigedabagi khal ani asi fazana laptop laga paudam na bahona view paumi sing na manipur press club miyamgi awa nungai anigi paudam na ba loisang ama wayansi haike aigi media house ka ina pillo sing ni se bazana kangi kaino awam manu bongla ba se maroina hajana pun ngi thabusi tawdabida sagi waisima karigumba haido ko matamda hundo ko matamda masin hibisu lo rakma nang yaina si yaina kan chaki debu waragadi yaino kai matum tang sahi ngam to san bi ka kai le aduga haiduga na ni pun bude ma kon kala do ragna ni kyani publish to sige asim kan di merit yang biraga na handak sahi 2015 se tawne sia ISTV की सर्विस प्रोवाइडर ओरिबा RK Peace Vision इरोइसेंबा ग्लोबल केबल लमसांग अमसुंग मयांग लांगजिंग केबल की मरुएबा मैन ऑप्टिकल लाइन ngarang numitang इरोइसेंबा चिंगजिंदगी इरोइसेंबा थोंगफावबदा मीटर 500 कक्थतुन हुरांख्रे मसिना मरम ओइदुना नेटवर्क अहुम असिना कोनबा मफम करदा ISTV की थौरम येंबा फंगलुद्रे तोइना केबल वायर ककपगी थबक चथरलिबा असि मतुंगदा तौबिदनबा अपील तौरी पावी मराथन अतेंबा ब्रेक अमता ब्रेक की मतुंगदा तराम नोकचरी Manipur Sarkar na haksel gi lamda ehemba miyeng changduna chinggi manung hanjinba mafam kaya yauna praja singda matamga chunaba analaying gi khudong chaba fanganana ba thabak kaya leptana paikalabasu mafam kaya da doctor leitaba madi primary health sub center sing thonglonduna leiba yaupadagi khudong chadaba kaya praja singna mayongnari Manipur da analaying gi thabak thoram sing matau karamna chakwan hangani amadi sarkar na kari kari thabak paikhan haninge haibagi matangda ISTV news na doctor yauna tongan tongan ba sinfamda leriba miyoi singi wakalon sing phongdok handuna Lakliba sigi manung chana Senior Citizen for Society Manipur ki General Secretary Professor L Sadananda su masagi oiba mot thamlagli Manipur da ana layang ki thabak thorom sing chakwan hanke hairabadi Manipur ki district mapal da leriba district hospital sing matang chunuba mong da semgatuna doctor amadi darkar oiba staff masing suna thamba tangai fadi haike health sector je chakwan je hairabadi district hospital se full fledged district hospital every district Manipur की लेरिबा district मापन चिंग अमसुंग तम लोइन पुलगा मसेज दा full fledged कोई के district hospital अमम लेहनबा आदे मसेज दा manpower doctor nurses paramedical staff एक अचंग बपुनमक सुन थंबीबा आदे specialist मैम specialist से इम्फाल दा फंगबना यारोय बसे यारोय उसे मफम खुदिंग मतसु हाइबा district hospital सिंग specialist की services से फंगगदबने अदु ओरगदि कईगिदमक्ता आदगी सीतानमुक लाकपगी दरकार लेदोइनो मदुगी फैसिलिटी दु लेटरदगी लाइने महान मखाता ना फोंदरोपदा सरकार ना डॉक्टर ट्रांसफर खक तौबगी महुता अना लायंग गी लमदा थबक तौगदबा मियो सिंग्याउना ट्रांसफर तौबगा लोइना ट्रांसफर गे स्टेट पॉलिसी अमा सेमगदबनी डॉक्टर अमदी अना लायंग गी थबक तौरिबा मियो सिंगनसु मसागी अपाम्बा मफम खंदुना थबक तौबगी हैनबी थादोगदबनी ओदरमगी मखादा ट्रांसफर तौरलिबा मफम अदुदा लेफम थोकपा मतम अदु चपचाना लेदुना मथौ निंगथिना पांगतोलबदी मणिपुर दा अना लायंग गी लमदा सोयदना अवोनबा अमा पुरकपदा चाउना मतेंग ओइगनी हाइखे there should be a transfer policy am सेमगदबनी फजना कोई स्टेट ना स्टेट के डॉक्टर सिंह स्टेट की नर्सिंग लेबा मेडिकल स्टाफ मैम सिंह सिगी ट्रांसफर पॉलिसी अमा फजन सेबियो कोई हाई अदु नियम ओइना मासिगी फजना वा ngang na batawtana wasida पैसा पीदना वानोमबगी खोनोमबगी पोस्टिंग की ट्रांसफर एंड पोस्टिंग की वाफम से काउथोकप दरकार ओइरे थाइनेगी जनरल नेबसे मासे अद ngasiगी चौखलबा मतमसिदा ट्रांसफर पोस्टिंग से मासे वा ngang na बगी दरकार लेते चै अनि रा अहुम ला मरी रा कयानो later yadi ko once transfer to the nang adu legidam haiba policy ma ko mafam amada chahi asuktagi tadana legidam ni haiba policy ma tawgadam ni adu de chahi surakanda mabu amok atopa mafam du thadana mafam du dam thamjin bagi tangai phadabisi laroyaba
wa ngang ne roi sam na niom ma chat la ga niom chat ta ba si ne koi lai buk thi ba si All India Trade Union Congress More Area Committee na sinduna convention ama Hill Tribal Council ge conference hold pangthokre Tharomasida I took Manipur General Secretary L Sotin Kumar TUCC Manipur Secretary Case Gyaneshwar Working Women Forum Manipur Secretary Y Indrani I took More Area ge President S Mate Susarya ke convention asida labor singi smart card fangnaba More da night shelter ama thamnaba amasung sinmi singi thagi khusuma lupali sing taramanga fanganana ba thabak Jangsil lagani haina El Sotin Kumar na fungdoki union asina sinmi singi damak dabi tara pukhatuna makhata ba khungjang jangsil lagani hairi Joint Committee for the Protection, Promotion, Preservation and Revitalization of Tarau Language and Center ge ahanba mifam Chandel District ke laisok sing da pangtokre mifam asina February kumathoi da Tarau Festival pangtona ba warep laukre mifam asida Travel Endangered Language Promotion Board ke convener J.S. Chandramani Tarau Art and Culture ke Chairman L. More Tarau General Secretary Prem Tarau Susarya ke Chairman L. More Tarau na furup asigi nat amadi atai chanabi sing yokhana pa pandam da festival asi pangthona bohana bani haike Tarau si sumana cultural festival amade languages ke literature ke festival asi koi toina torak tradi mathang mangsila ani habi wapam da koi yamna masi amatok oina masi thuna koi yari badi Tarau ki festival ama pangthok asi hana koi tanare asi janare Jiri Lowry Khongthang Lupna Albert Einstein Institute of Pure and Applied Mathematics Infagi Makada Lemna Layang Bagi Game Ama Jiribam Higher Secondary School da Pangthokre Game Masida Dr. W. Motilal Dr. L. Ibobi Dr. Gyaneshwar Sharma Dr. Gunavanta Dr. Khamba Amasung Dr. Rameswar Susaruk Yaki Maitei Manba Chahi Nifu Manga Romgi Leng Oigadaba Asiba Hakchang Ama Pauna Kaithel Dagi Polo Ground Taba Lambigi Jain Mandir Mayada January gi Tang Anida Siduna Leramadagi Masama Min Khangdona Barimski Mokta Thamkre January Tang Tariki Ayupung Tarat Faubugi Manungda Kanagumbana Claim Torok Trabadi Dispose of Ragani Haina City Police Station at Hadro Kocherol Amana Kangalakli Manipur Biodiversity Board na putopa calendar form gi tharamama ngasi Chief Secretary PC Lamkunga gi Old Secretary Talebo Office Chamber da pangtokre tharamadu da Additional Chief Secretary N Jha Principal Secretary Agriculture Ramuiva Principal Chief Conservator of Forest Bala Prasana Chingba Officials in Susarya ke English ni taramanga gi oina putopa calendar asi soksil lakliba environment kanana bohana bada miyamna logada ba thodang gi matang da tongan ba mafam da state level gi oina pangthokiba painting competition sing da merit sing na yekpa lai sing da uniform oibani Added College ki plan head pe sariba oja singi tha Nepal gi pe athuba matam da pithopin ba All Manipur Government Added School Employee Coordinating Committee na sarkar gi puning chingsile jahi ki budget changa da darka le senfam suna happy duna oja sing da thagi pe chang na hanbiu plan head salary pi riba si nan plan da lakado riba senwa jahi asidagi onthopina ba mari leina ba department na thabolo khopiu hairi Manipur State Parishad Bisnupur Branch ke Kumatai Suba Chahi gi mifam galoina na lup asigi loisang ama sangakre Tharomasida Minister Govindas Konthauzam Parliamentary Secretary M Prithibiraj MLA N Loken Susarya ke lup asigi chahi gi chefong ising chaibi phongke chahi asigi oina aiba salam tombada tawrangbam chawba ningsingmana lanthoke aibi case ibeton seisakpi T Mandakini amasung aibi Rajmani nungthombam dasu manapi duna ikai khumnaki MLA L Lokena Manipuri Sahitya Bisnupur gi loisang asi hena chakona bapumna mangna hona minasi haike Minister Govindas Konthau jamna Sahitya habisi khunai amagi sagen mingselni lobasi gi damak mahaki maikede gi pibiya ba mateng pigani phongdoke Sahitana khunai amagi sakhutpagi mami yu tahanba akoi khunai dugi sagen mingsen ohen manina adwaina haibi Liai Kongpao Youth and Student Organization Sinduna Glory Dege Om Suba Session Garang Sadahis ki Manung Chanba Liai Kala Pahar da Pangtokre Tharomasida MLA Nemcha ki Gwen Paumai Student Union ki President Tio Fils Rangmatha Susarya ke MLA Nemcha na Naha Singna Masamo Faba Kunai Ama Puragna Bagi Damak Hona Kangadabani Manipur gi Naha Singna Mahai Masingi Lamda Nation ki Thakta Mangjil Thana Zali Tongan Behiram Kaya da Leba Asigi Mingchat Purakli Karigumba Firep Amal Lobo Matamda Ahal Singi Pautak Lobo Galoina na Ikai Kumnagadabani Fondoki
URF के अहम सुबह मपो कुमोन लापदा लुब असगी चीफ ऑफ मिलिटरी अफेयर्स कमिटी की चेयरमैन दा लाइबा मैतेना लमदम असगी येलोमी फुरु खुदिमा की मफम दा याफा पाउजल पिरगली चेयरमैन न थोरप चेरोल अमदा फ्रंट असिना अमतो ओइबगी युमफम दा अमतो ओइना निंगतम लाहलौ इहौ सागमिनबगी पांदम दा तोखाई खाइबुंग तारबा रिवोल्यूशनरी सिंगे अपुनबा वखलोन अमगे अचुंबा लिचिंग अमदा अमुक हना लमदम असिदा मसागी ओइजबा कानबा कया थादोंनादुना इंग्लिसनि तरानिथोई की जनवरी 3 URF लिंकट के हौजिसु खेनबा लेते चपसाना चप मानबा लिचिंग अमदा फ्रंट असिना निंगतम यावल इहौ चथरी अमदी खुमांग चौसिल हनकीगनी हारी लुबसिना अवांग नोंपोक लमदम के अपुनबा मियेंग अमनतना साउथ ईस्ट एशिया मणिपुरी यूनियन अमगी अपुनबा पांगल अम सेमगतनबा सागनबा लमदम असिगी सक्चु मानबा फुरुप कांगलुप कयादा इनोपीबा हौख्रे अमसुंग ट्रेडिशनल एनिमी की मसक ताउतुना इंडियन कॉलोनियलिज्म अमसुंग कैपिटलिज्म बु पुन्ना थेंगनबगी वाखलोन कया खनख्रे हारी लुबना मैतेइज्म के अपिपो वाखलोन असि थादोक्तुना मणिपुरिज्म की अपुनबा पांगल अम सेमगतुना अपुनबा भारत पु लाइना थेंगनबा ngamgani habigi chena thajabalai awang post station asida natana Bangladesh अमसुंग म्यांमार दा खुंदा लेता दुना लेरक्रबा ai isa maiteni Manipuri amani haina chauthokna hingliba furup kanglo खुदिमक अमता ओइना पुनसिल हनबा अमदी मणिपुरी नेशनलिज्म की लिचिंग मखादा निंगतम लाल इहौ असिदा सरुक याहनबा इ अमसुंग थवाई कथनबा हाबिसि मथौ ताई हाइदि पुमनमक असिना मरम ओइदना मणिपुरी एखोइना नौना चेनबा गुण अमा ओइना हौजिक लेरिबा नेरोनेस सेल्फिशनेस अमसुंग एरोगेनेस असि थादो हनबा मथौ ताई एखोइना इखौ पोंलिङै चाउथोलिङै मनुंगदा मणिपुर की पाक चाउब असि अवांगदा दनसरीदगी सेंगमाइदा तेंसिलकपा खादा इरावादीदगी पालेलदा हाजिलकपा नोंपोक्ता खमटीदगी तखेलदा लोमसिलकपा अमसुंग नोंगचुपता बराकतगी कैथेल मानबीदा कक्सिलकपा पुमनमक असिबु येंगदुना खंगना खुद करांगलोंदुना हिंगबा पुंसी महिंगदी URF ना कैदोंगैदा तौरै हारि लुबसिगी मपोक कुमोन लाकपदा लमदम असिगी लाइरिक लाइसु हाइरबा मियामगी लुचिंगबिसिंग लामीगी खुत्ता अवाबा खुदोंथिबा नंगलबा इचे इचल निंगतम लालहौलु खुदिमकी लुचिंगबिसिंग अमसुंग लामीसिंगी मफमदसु इकाय खुमनबा उलगली मराथन अतिम ब्रेक अममु ब्रेक की मतुंग दामुकाना तारामुचरी रेड सेल डिवीजन था असगी मरीगी निमिदांगदा तमिलनाडु डिस्ट्रिक्ट के दोलान एरिया दगी ZUF के कैडर अमा फारे हारी PIB डिफेंस विंग की चेरोल अमना फागलबा ZUF अदुदि फुंगलैलु सेखो चिरु जय कुंठागा मापन अपोपा लेखिद्रबा असेक सेखो चिरु दोलान खुलदगिनी मंगोदगी 7.62 mm पिस्टोल अमा कापा यारिबा मरुमरी TNT ग्राम चनी फंगले हारी All Mayang Infal Clubs, Merapai Lub Amadi, Kangla Women's Society, Manipur Puna Sindana, Mayang Infal Dalaiba, Nilamani English Secondary School Gi Campus da Free Health Game, Ama Pangtokre, Game Asigamari Lenana, Kanglai Women's Society Gi Secretary, Kunjalatana, Lamdamasigi Muising Ana Yaudana Punsi, Hingnaba Pandamda, Game Asi Pangtopani, Fondorali. अखोइना वाना सागलिबा सेनमिलोन पैसासिंग अदुबु नाबा मतमदा लोइनि चखरगनी अखोइ चाखरपा खुनाय अमा ओइररोय हाइदि अनाबा इमुंग अमा लेरगदी अदुना अनाबा से लेइतनबगी दमकता खुनाय सिबु चाखरपा ngamnabagi दमकता अखोइना फ्री मेडिकल हेल्थ केयर मसी मफम मसीदा सिनजबन Youth Development Club Yumnam Khunungna Club asina konba mafam dagi mithoi mihela sing manama thum piduna pungning thawakre Yumnam Khunung da pangthoki ba tharam asida Kaino Gram Panchayat ki Pradhan W Homeswar Manipur State Cooperative Union ki Publicity Officer Y Shyam Susaria ke handakta MCS Officer Grade 2 da promotion phanglaklaba video Moirang M Kunjo NDA examination da humfuma thoi suba rank da lakpa A Michael amadi AITMT da Kumatoi Suba Reng Lakiba NG Vidyapati da Kudolpot Pituna Puning Tawatki. Matam Karagi Mamandagi Manipur da Fongba Pauche Singi Kutang da Home Minister Gakangamna Handak Infal Valley da Bong Kaya Pokai Handuna Micham Mayang Sikriba Taudo Adu Tampak Lomgilal Holum Natraga Valley West Arm Group Haina Hek Seasonary Asiguma Wangang Wata Asiri Indiana Manipurgi Apunba Saktam Amasung Masigi Damakta Ning Tamba Hanjinanaba Tauriba Force Simbu Kaido Kaizin Tauduna Amaga Nushina Handriba Amasung Kana Haliba Tawong Aduga Mane Haina UNLF na Lodabangam De Hari Lubasigi Department of Publicity की डायरेक्टर इंचार्ज एम सगेना थादरप चेरोल अमना होम मिनिस्टर ना खंगदबदी मणिपुर की यवलुप सिंदी मणिपुर अपुनबगिनी चिंग तम खाइना थबक तौदे हारी हदक मतम खरगी ममांगदगी मियाम मरकता बोम पोखाहलगा मिचम मियाम बु सोहललिबा थबक सिंग असि स्टेट टेररिज्म की थबकला नत्रगा सासिनब सिंग की थबकला नत्रगा असेंब यवलुप सिंग की थबकला फजना खंगनब होनबियु स्टेट फोर्स अमसुंग इंडियन फोर्स सिंग खुरक हांगद्रबा अमदी मकोइना थादोकपा
lanmi mayamna ayuk nungthil amasung numidang khaidana ngakliba mafamda bom pokhainaba silakpa amasung pokhai khibagi langla lanjin puthopa ngamdraga valley base arm group na tawani haina hekta waroi piba asimakti mapung fadaba mi amagi thabakni haidaba ngamde Home Minister na later larigi kudung chabalaroga paisa khara piraga nupi amasung naha kaya sizinaduna bom pokhai halle hariba asigi wahanto karino nupi amasung naha sing asi mamal leitaba maraiba amasung mapuruput nungsidaba Kunaigi miyoi ama oina uribra natraga nupi amasung nahasing asibu matungda otpa yanaba poram ya libra miyamna kupna nainabiu amana ngasi ekhoigi kunaida nomonomagi miyoi khuzo kharana hena ina khulaklaga masing yamba miyamna khamthengna warakliba asi lenga asina thon bani haibasida karibu lalibagi hangli Home Minister ga khangamna lan hobagi horofam oidiba Nagaland da micham faduna hatuk man paisa tande bom pokhai hande haizil asi tasengna khangdabagi ra natraga kari tahaningba fibam leibadagi no hangli Nagaland da lalhobagi irang hek leirakhibadagi ngasi fawbada kari thokre thokli habasi khangbi dabara khangbi dragana pauche singna traga driver singdagi khangna bhona biu khangna khangsin dabo oiragadi jumthokpada lurani hairi Thawbal makha lekai da leiba Khatrimayum Oma Jit Kauba miyo amana yong ama People for Animal Manipur gi mihul singda khusinakre yong asi Thawbal Didi Complex manungda miyo amana yon balakpadagi mahana lehauraba matong People for Animal da sinakibani hairi Sengmai bottling plant gi sinmi singna khongjong changsinkhibadagi numit tareni hena miyam da LPG fanganba ngamdre masina maram oiduna black market ta mamal hengale Mamang Thagi Kuntradagi plant ta thabak tawriba singna khongjang changsinghibadagi plant asida thabak tawdre LPG bullet amasung cylinder puba gari singdepre National Highway dagi plant asigi lambi semagaloina na chakwa tharang kaya gi thabak paikhalagani haina Chief Minister amasung Works Minister na phongdokpa lekre maramasina miyam gi awaba si yenglaga khongjang handopina ba plant ki maike dagi appeal tawre maduna trabadi Supreme Court ki order gi mayokta thabak tawbagi damak plant gi maike dagi akhanaba khongthang fawbala kholak pa Heidi Hauzik Sanabagi Pau Ngasi Sanabagi Pau da Didim Road Athletic Union Trao Kwa Kachal na Anoba Imagi Mangal M Kabambu Maitiba Piduna Yankanipan Suba Sir Churasan Singer KCSI CB Memorial Football Tournament ki quarter final Changba Marisuba Team Oikre Mamang Chihigi Champion Mapalgi Team SSB West Bengal ga quarter final da Thengnaragani All Manipur Football Association Sindra Mapalgi Team Mari Yauna Punna Team Kuntrama Thoine Saru Yaduna Imphal Polo Ground da knockout basis da Chathari Yankanipan Suba Sir Churasan Singer KCSI CB Memorial Football Tournament ki ngasi sanakiba marisuba aroiba pre-quarter final match da Didim Road Athletic Union Trao Kwa Kachal na Anoba Imagi Mangal M Kabambu goal ani amada maitiba piduna quarter final changkibani Didim Road Athletic Union Trao Kwa Kachal gi mai papagi goal ani adu A Herozit amadi N Susilna ahanba half ki manga suba minute amadi ani suba half ki umfumari suba minute chanki Anoba Imagi Mangal M Khabam ge amata ngairaba goal adu H nawbana anisuba half ge humudra mari suba minute chankibani match asida M Khabam ge L Manitombi amadi L Debita referee na yellow card book tawki mai paklaba draw kwa kachal ge coach ke surmanina ISTV News ta phongdoropada mamang chahigi final da thengnakiba mapalgi team asigi makhutta penalty da maithikrabasu quarter final da Amuk hana thengnaragani handakti thawai haksang yauna kana sanaduna laman khumna bokonagani haike When quarter final sanadu ma hoi last year mu ga hoi sanabani ado ma khoi ju na hoi penalty team ka changini last year ado handak ke khoi ju live faraga ti ma khoi quarter final sanda khoi ju yam kan sanana kan honagani ado hoi player kitang injury hoiba hoi gi player dei ko mo thang injury paduna adu kitang khoi ji themo ado mo ju army team ne practice am kalam gani hoi na sungkhan baza ka do boda ado quarter final ma khoi best level thengana hoi khona gen kale Chathariba tournament asigi hayang nungthil pung amatabada ahanba quarter final match da mapalgi team Langsaning Football Club Silong amadi Trupu Nambolga sanagani
Manipur Veteran Cricket Association asinduna luang samamgi luang popa cricket ground da team taramathoy na saru yaduna chathariba taranithoi suba Manipur Veteran Cricket Championship ki ngasi sanakiba match da Model Club chinga makhana race nagamapabu wicket anida maitiba pikre race nagapapal na toss ngamduna ahanba innings ki batting tawbada over kumapan ga ball mangada wicket loina turaga run chamaga mapan lauki masigi pakumda Model Club chinga makhana anisuba innings ki batting tawbada over kunithoi ga ball anida wicket nipan khak turaga apiba target adu yobangam ki match sida Model Club chinga makhagi Jaris na wicket ahum amadi run tara taruk lauduna man of the match takre hayeng IWVCC Imphal West amadi KSC Nabulenga sanagani RDD Wangkai amadi DFA Kawa Taruk Subastra Level M Ravichandra Memorial Open Football Tournament ke quarter final changkre M Ravichandra Trust Sindhuna Kyamge Ideal High School Ground the team Taramapan Saruyadun Chathariba Taruk Subastra Level M Ravichandra Memorial Open Football Tournament ke ngasi sanakiba ahanba match da RDD Wangkai na SDC Samurobu Panjal Mari amada maithiba pikre RDD Wangkai gi goal Mari adu Jet Lina goal ani chanki atopa goal ani aduna Anand amadi Ras Sankibani SDC Samurogi Amatangarba goal adu Milana Chanki Anisuba match ki sanakibada DFA Kawana YFC Yaskulbu Panjal Tara Anida Maithiba Pikre DFA Kawagi goal singadu Hemboy amadi Ibotomba na goal ahum chanki Rikas amadi Homendrona goal ani chanki YFC Yaskulgi goal ani adu Lakshmi Chan amadi Momona Chankibani ahum suba match ki sanakibada RFC Sagolban na KMYC Kyamgai Muslimu goal tara humdoi anida maitiba pikre RFC Sagolban gi goal sing adu Somananda amadi Aboyna goal mari chanki Direna goal ahum Rahul amadi Disingmai na goal amamam chankibani ahanba quarter final match ta asigi tang nipanda BFC Basikong amadi Wafa Wangoi ka sanagani anisuba quarter final match ta DFA Kawa amadi Kangla FC Kyamgai ka sanagani Pawakta amadi Konuma Social Development Association asinduna association asigi ground the team tarukna group ani thongna khaidotuna chathariba first level junior men's volleyball tournament king asi sanakiba ahanba match ta NYVA Nauremna Galaxy Uremabu set ahum amada maitiba pikre anisuba match ki sanakiba da PBM Wangjing Sabana NYVA Naurembu set ahum sinoda amadi ahum suba match ki sanakiba da ego inamna LSA Lilongbu set ahum anida maitiba piduna semi final changkre hayang ahanba semi final da ego inam amadi NYVA Nauremga sanagani anisaba semi final da PBM Wangjing Sabal amadi LSA Lilongga sanagani Hauzi Imphal gi mapal kangjebung da chathariba yankhainipan suba sisi mit ke hayengdagi haugadariba quarter final stage singdagi VIP gallery da lupa chama amadi open gallery da lupa kuntra oiragani haina All Manipur Football Association gi General Secretary Ranjit Royna thatropa cherol amana khangalakli amaromda Galem Lana AFCB license course da mai parlakpada amfana nungaiba phungdokre TS Birchandra Singha Football Academy gi tabung khongna sinduna tha asigi tang tara nipandagi chahi tara makhagi nupa machagi ahanba chahi tara humdoi makhagi taruk shuba amadi chahi tara taruk makhagi nupa machagi tara mathoi suba state level TS Birchandra Singha Football Academy tournament tabung khong makhale kaida laiba tafaspa complex ta pangtholagani hari form pisinbagi aroiba numit tha asigi tang tara humdoi phawbani amadi manager meeting na tha asigi tang tara taruk ta pangtholagani hari Manipuri Amateur Bodybuilder Association gi biyeng makhada Anand Memorial Gym Sagolban Nepra Menjor Pukri Mapal amadi Nepra Menjor Pukri Mapal Youth Development Association asinduna Sagolban Nepra Menjor Pukri Mapal Community Hall the first level Anand Memorial Bodybuilding Championship pangtholagani saru yagada bisingna akupa marol Anand Memorial Gym JBC Gym Patriot Gym amadi KBB Gym dagi khanglaba yagani hari Andhra Pradesh ki Kurnul da pangthokadaba taratara shiba sub junior boys and girls national sepak takraw championship ta sarugyanaba Manipur team ge sepak takraw sanaroi nupa macha nupi macha tarakhan khre hari Youth Welfare Club Pasoi Part 1 sinduna chathariba ahum surak shuba 7
A side Junior Open Football Tournament King asi sanakiba ayuki ahanba match Rus International na MISA bu panjal mga ahum amadi anisaba match MISB na YVA bu panjal ani amada mai thiba pikre tournament asigi ngasi nungtil sanakiba ahanba match YWCA patso amadi Juvenile Club Tera panjal ani ni chanaduna draw chakre ngasi match aduda YWC gi body amadi sanjit na mathang sina minute taruk amadi kuntra manga chapada goal amam chanke loina Juvenile Club Teragina Ramananda amadi yaifabana match ki minute nifu humdoi amadi nifu gani pan chapada goal amam chanki bani ngasi no mugi ba inga sai pau pizari ICA lam fe pata ki phongpa pau matung ina ngasi ki khwaiti ki saba si degree Celsius kuni thoi dasmik tare ni khwaiti ki ingbana degree Celsius taruk dasmik mangani nungsita yawo simal ni ki chang ayukta chada marifu mari nungthilana chada nifuga taruk nongju ki chang millimeter dasmik anini lisla ko damro ba pau mukana bizari Kolkata da nume kamna bani haba thodota URF ki Home Secretary amasung Finance Secretary sire Dimapur da bom pokhai da maite macha amasu sole Athuba matamda Manipur Malim gi tourism gi map ta yaw bangam lagani haba gi thazaba Chief Secretary PC Lakhuwana phongdoli amade Draw kwa kaichal na M Khabambu Panjal ani amada maiti ba piduna CC Meet ke quarter final jangkre ngasi gi ISTV na pizaba pau mata su sinjari mi tabri bisu mukana kurumjari